제가 스마일을 슈팅 떠보지. 아도 제가 많은 동 아이비브라 들어가 말을 먹다 신나브라 많이 떠게. Hello guys, welcome back to my channel. मैं आपको शीदे कराना होगा ठेंगना रुदोरे इशाज़े ऐसे nervous चलेगा ऐसी खाने दा जिन गज़े यामना फजन वीडियो है वो को हाँ वो ठेंगना दुनिया ना अदो मैं आना दिलो इन्हें खाने रमी दा करानो है वो दो अदो हराओ है ऐसी हाँ ना तुम ममांग ने सुखोई लेकाई दे ले वो को माज़े shooting की अदो ऐदो कोई लेकाई दा shooting तो वो खांग दा बमाला ऐज़ु खांग दे कोई लेकाई दा shooting तो वो ऐज़ु खांग दे वो को अदो मैं आना गेस्ट और बड़ा तुम खांग खांग दा है याम ना मम्मी चट वो वेब सीरीज की heroine दो अदो तो ने वो को अदो हना part 2 की लाइन है वो shooting जे अदो सिंगा शी जो इस खांग खांग दे ngaraang दे लाइन ngaraang से लाइन वो इसे shooting की अदो सो इस खांग खांग दे आई यूम द लाइन है अदो इतार शू आई यूम दे बांध हो कन दे बाई जे दिगी खांग द बने ngasi जो खांग दे अदो ngasi दो खमाना चथोप कांदा खांग जाने बा अदो खमाना है रमिस मायना लाको माले ना ममांगी ने ममांगी आई चलो तो दो खांगा खांगो ने आई ना परवक साको तो खांगो ने मको तुम ठेंगना हो तो बगे अदो ngasi di खांने मादो shooting की busy वरम तो रेडी खांगे तो है बितंग ठेंगना बया बरेंगे ठेंगना तारी मैं वीडियो से तुम थागलानी ठेंगना रोई तो बोई तारी वीडियो से थागला रोई ना जिंगा ये तुम अरे बता दो बने तो मैं ये मिनार से nervous चले मैं हुंचे दुम छोंगे तुम हाँ बनी ना को तो मैं ये मिनार से मैं कोई ले रख चली ना भी बानी इधर भी से हम की जे मैं ngasi dance तो रुपए नहीं को वो बुफे ना उय मैं हम की जे ngasi dance तो वही ने आई ना की से ना जेशों ने ठेंगना नहीं ना की बनी ना सही कम जाती आई ना शाम खाली से कहीं की तो आई सुबह याद है बा सुबह ना कल हाइडी के नमो उन्हें दो रे का है बस ये तो पकड़ ले बस आगे ना कहीं खान दो जन में आई ले हो रे आई जी कहीं हार चंग तुम लोग दे मतलब मैं ये गस व्यूज़ भर रखो लेकाई जा ये जेशोनिया कोई दो शूटिंग हो गए तो ले रहे शूटिंग मत में से तो बगा जेशोनिया को उन्हें जार के मैम अला आमदाई खालीसिना जेशोनिया मपाम साबनेब अखोई रोमसिदा आदो जेशोनिया खतंग हाइदि माई सिंदु तंग लौबै मा खतंग लाकपोइ निंगबा अदुगदि दादायानदासु दा किशनजु लाक लेरमे मोइ उनबै तंजासु मैम लौजरके आई सोने ले पहले जो आदर सोना ले पहले थोन दे है बा या ना ने बा नंग थोन मतो सा जम ले पुगा आई ऐसा सोने समाज को चला ना लाग दे अदु ने बा ना सोने था ले यो आई दन सोने ले दन ले का ले पुगा ना तो समाज ने जन तो लगा जन तो बन तो不要的对那不然你这么真你都可以马上你这个我先搬一个지금 뭐 됐다 왜 안 하죠? 나는 힘들어 있어. 너는 사나 봐. 나만이 일이라도. 너는 사나 봐. 너는 일이라도. 너는 사나게 그러면 좀. 아도 너야. 아이고 원래 신나 봐 해. 아도 너야. 아이고 원래 신나 봐 해. 아이고 너미는 저거리 칸 브라. 아이고 저거리 칸 브라. 하. 너무 신도. 너무 진짜는 게 진짜는 게 나 너무 좋다. 아이고 다정이 칸 브라. 아이고 다정이 칸 브라. 저기 보자. 로고 대기 시대기는 너무 징징이네. 저기 내가 보러 들으면 저기. 노래도 아무도 나 해로 보고. 장고 인자고 사도 와. 아이고 네가 이거 왜 살아보다. 아이고 정정을 해 있어. 아이고 정정을 해 있어. 너가 내 관계. 야 봐. 보시는 분들. 근데 이거 보내기. 아, 지금 현재 지금 이거 NungCmnbeine. 아. NungCmnbeine. 아. 너무 가까이 이렇게. 하. 또 내가
I can do that. I bet to the way. Young one kilo. I sent to give us a target. I don't know to the go. Young Johnny. Thank you. Huh? Thank you again. Thank you again. Can we go really? Go slow. ꯌꯥꯝꯅ ꯀꯤꯁꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯝꯄ꯭ꯔꯦꯁꯤꯞ ꯑꯣꯏꯕ ꯑꯃꯅꯀꯣ ꯑꯗꯨꯝ ꯃꯥꯗꯣ ꯁꯤꯒꯤ ꯑꯦꯛꯇꯤꯡꯁꯤꯗ ꯑꯗꯨꯝ ꯀꯥꯎꯕ ꯈꯣꯠꯄ ꯇꯧꯋꯤꯗꯅ ꯑꯗꯣ ꯍꯥꯏꯗꯤ ꯑꯦꯛꯇꯤꯡꯅ ꯀꯥꯎ ꯈꯣꯠꯄ ꯇꯧ ꯇꯥꯔꯁꯨ ꯑꯗꯨꯝ ꯑꯁꯦꯡꯕꯗ ꯑꯗꯨꯝ ꯂꯩꯕꯒ ꯀꯠꯇꯅ ꯈꯣꯠꯇꯅ ꯍꯥꯏꯗꯤ ꯃꯣꯠꯂ ꯈꯣꯠꯂꯁꯨ ꯑꯗꯨꯝ ꯀꯠꯊꯣꯛꯄꯤꯗ ꯈꯣꯠꯄꯤꯗꯅ ꯇꯧꯋꯦꯕꯀꯣ ꯑꯗꯨꯝ ꯌꯥꯝ ꯅꯨꯡꯁꯤꯅꯩꯌꯦ ꯑꯗꯨꯒ ꯑꯗꯨꯝ ꯊꯕꯛ ꯏꯪꯈꯥꯡ ꯑꯇꯣꯞꯄꯁꯨ ꯑꯗꯨꯝ ꯌꯥꯎꯁꯜꯂꯦꯕ ꯍꯥꯏꯗꯤ ꯍꯣꯔꯦꯟ ꯑꯗꯨꯝ ꯃꯌꯥꯝꯅ ꯌꯦꯡꯕ ꯑꯗꯨꯝ ꯈꯪꯒꯅꯤ ꯏꯁꯤꯡ ꯆꯥꯏꯕꯒꯨꯝꯕ ꯍꯥꯏꯗꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯇꯧꯃꯤꯟꯅꯕꯗꯤ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯦꯛꯇꯔꯅꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯩꯊꯣꯛꯇꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦ 아무거나 까올 거야. 만남이간데 시대기 이산나 장모 하고도 아두 마파가 그럼 간다노바. 인도라니 나나. 이제는 뭐 난 유튜브 하게 비디오. 나 그거랑 그래봐. 이제는 좀 아무 거 까오게. 왜 몽땅 까올 거로? 뭐야? 이거 이거. 그래. 소리요. ꯃꯌꯥꯝ ꯆꯦꯁꯣꯅꯤꯌꯥ ꯁꯨꯇꯤꯡ ꯉꯥꯛ ꯂꯣꯏꯕ ꯄꯣꯊꯥꯔꯤꯕꯀꯣ ꯑꯩ ꯄꯣꯊꯥꯔꯤꯉꯩꯁꯤꯗ ꯆꯥꯟꯁ ꯃꯇꯦꯛ ꯂꯧꯔꯒ ꯅꯝꯖꯔꯛꯀꯦ ꯗꯥꯀꯤꯁꯟꯗꯨ ꯂꯩꯔꯦ ꯉꯥꯛꯇꯪ ꯍꯥꯡꯕ ꯇꯥꯟꯖꯥ ꯉꯥꯏꯔ ꯅꯝꯃꯛꯄꯅꯦꯕ ꯗꯥꯀꯤꯁꯟ ꯅꯨꯡꯁꯤꯃꯟꯕꯒꯤ ꯇꯧꯕꯁꯦ ꯁꯤꯒꯤ ꯐꯤꯂꯝꯁꯤꯒꯤ ꯋꯦꯕ ꯁꯤꯔꯤꯁꯀꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯃꯇꯦꯛ ꯑꯃ ꯍꯥꯏꯕꯤꯔꯛꯎꯕ ꯑꯋꯥ ꯅꯨꯡꯉꯥꯏꯔꯣ ꯑꯋꯥ ꯅꯨꯡꯉꯥꯏꯗꯤ ꯑꯋꯥꯕꯁꯨ ꯌꯥꯎꯋꯤ ꯅꯨꯡꯉꯥꯏꯕꯁꯨ ꯌꯥꯎꯋꯤ ꯑꯗꯣ ꯑꯅꯝꯕꯅ ꯂꯣꯏ ꯅꯨꯡꯉꯥꯏ ꯂꯣꯏ ꯅꯨꯡꯉꯥꯏꯌꯦ ꯑꯗꯣ ꯃꯃꯥꯡꯒꯤꯁꯦ ꯔꯦꯁꯄꯣꯟꯁ ꯌꯥꯝ ꯐꯖꯈꯤꯗꯅ ꯄꯥꯔꯠ 1ꯗꯣ ꯑꯗꯣ ꯗꯥꯀꯤꯁꯟ ꯍꯔꯥꯎꯕ ꯄꯣꯛꯄ꯭ꯔꯥ ꯍꯥꯏꯗꯤ ꯄꯥꯔꯠ 1 ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯀꯩꯗꯧꯕꯒꯤ ꯐꯖꯩꯅ ꯏꯝꯄ꯭ꯔꯦꯁꯟꯗꯣ ꯍꯥꯏꯗꯤ ꯑꯣꯗꯤꯌꯟꯁꯇ ꯑꯗꯣ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯩ ꯐꯥꯎ ꯍꯥꯏꯅꯤ ꯑꯗꯣ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯁꯨ ꯐꯖꯅ ꯎꯠꯈꯤ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯔꯤꯁꯦ ꯅꯨꯡꯉꯥꯏ ꯗꯥꯀꯤꯁꯟꯁꯦ ꯑꯁꯦꯡꯕꯅꯦꯅ ꯐꯖꯩ ꯃꯥꯏꯒ ꯕꯤꯛꯇꯛ ꯇꯧꯔꯒ ꯑꯁꯦꯡꯕꯩ ꯄ꯭ꯔꯣꯃꯤꯁ ꯑꯁꯦꯡꯕꯩ ꯑꯩ ꯍꯥꯏꯗꯤ ꯀꯦꯃꯦꯔꯥꯗꯗꯤ ꯃꯥꯏꯁꯦ ꯂꯣꯏ ꯆꯥꯎ ꯎꯗ꯭ꯔꯥ ꯑꯗꯨꯒ ꯁꯤꯗꯗꯤ ꯍꯥꯏꯗꯤ ꯑꯁꯦꯡꯕ ꯎꯕ ꯀꯥꯟꯗ ꯃꯥꯏꯁꯦ ꯄꯤꯛꯇꯛ ꯇꯧꯔꯒ ꯔꯥꯁꯤ ꯂꯩ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥꯃꯦꯟꯁꯦ ꯍꯩꯇꯕ ꯑꯩ ꯀꯦꯃꯦꯔꯥꯗ ꯐꯖꯍꯜꯂꯒꯦ ꯑꯇꯩ ꯍꯩꯇ꯭ꯔꯁꯨ ꯆꯦ ꯁꯣꯅꯤꯌꯥꯗ ꯑꯗꯨꯝ ꯂꯥꯛꯑꯒꯦ ꯃꯥꯀ ꯄꯣꯊꯥꯔꯤ ꯆꯦ ꯁꯣꯅꯤꯌꯥꯒꯤ ꯃꯃꯥꯁꯨ ꯌꯥꯎꯔꯝꯃꯦ ꯑꯩ ꯕ꯭ꯂꯣꯒ ꯑꯗꯨꯝ ꯌꯦꯡꯉꯦ ꯆꯦ ꯁꯣꯅꯤꯌꯥꯒ ꯃꯃꯥꯒꯁꯦ ꯃꯃꯥꯅ ꯐꯖꯕ ꯁꯤꯖꯤꯟꯅꯔꯝꯕꯅꯤ ꯑꯗꯨ ꯃꯃꯥꯒꯤ ꯃꯇꯝꯗꯅ ꯃꯃꯥ ꯍꯦꯟꯅ ꯐꯖꯔꯝꯅꯤ ꯑꯗꯨꯒ ꯆꯦ ꯁꯣꯅꯤꯌꯥ ꯃꯇꯝꯗꯅ ꯆꯦ ꯁꯣꯅꯤꯌꯥꯅ ꯐꯖꯔꯦ ꯃꯌꯥꯝ ꯐꯥꯏꯅꯦꯜꯂꯤ ꯑꯩ ꯆꯦ ꯁꯣꯅꯤꯌꯥꯒ ꯊꯦꯡꯅꯕ ꯐꯪꯖꯔꯦ ꯃꯃꯥꯡ ꯂꯩꯀꯥꯏꯗꯤ ꯄꯨꯜꯂꯤꯅꯦꯕ ꯑꯗꯨꯒ ꯃꯃꯥꯡꯗ ꯊꯦꯡꯅꯕ ꯐꯪꯗꯕ ꯍꯥꯏꯇꯥꯔꯦ ꯑꯩꯁꯨ ꯈꯪꯗꯕ ꯁꯨꯃꯥꯏꯅ ꯁꯨꯇꯤꯡ ꯂꯥꯛꯑꯦ ꯆꯦ ꯁꯣꯅꯤꯌꯥ ꯁꯨꯇꯤꯡ ꯂꯥꯛꯑꯦ ꯈꯪꯗꯕ ꯐꯟ ꯀꯌꯥ ꯊꯣꯛꯇꯦꯕ ꯈꯪꯗꯕ ꯑꯗꯣ ꯉꯁꯤꯗꯤ ꯐꯥꯏꯅꯦꯜꯂꯤ ꯎꯅ ꯐꯪꯉꯦ ꯑꯗꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯒ ꯈꯤꯇꯪ ꯏꯁꯥꯁꯦ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯎꯅꯕ ꯀꯥꯏꯁꯦ ꯑꯩ ꯈꯔ ꯀꯩꯅꯣ ꯍꯥꯏꯗꯤ ꯈꯪꯗꯦꯗ ꯑꯩꯈꯣꯏꯒꯤ ꯁꯣꯅꯤꯌꯥꯒꯤ ꯕ꯭ꯂꯣꯛꯁꯦ ꯑꯗꯨꯝ ꯍꯥꯟꯅ ꯌꯦꯡꯕꯀꯣ ꯑꯗꯣ ꯁꯣꯅꯤꯌꯥ ꯕ꯭ꯂꯣꯛꯁꯦ ꯌꯥꯝ ꯏꯟꯁꯄꯥꯌꯔ ꯑꯣꯏꯕꯗ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯤ ꯐꯤꯂꯝ ꯁꯨꯇꯤꯡꯒꯤ ꯇꯧꯕ ꯑꯗꯒꯤ ꯂꯥꯏꯔꯤꯛ ꯁꯨꯝ ꯆꯦꯟꯕ ꯑꯗꯒꯤꯗꯤ ꯁꯣꯅꯤꯌꯥꯗꯣ ꯐ꯭ꯂꯥꯏꯠ ꯆꯠꯄꯗꯣ ꯑꯗꯨ ꯏꯟꯁꯄꯥꯌꯔ ꯑꯣꯏꯔꯦ ꯑꯗꯣ ꯁꯣꯅꯤꯌꯥꯅ ꯁꯨꯃꯥꯏꯅ ꯑꯅꯤꯃꯛ ꯃꯦꯅꯦꯖ ꯇꯧꯕꯁꯦ ꯑꯁꯤꯗ ꯑꯩꯁꯨ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯇꯝꯃꯤꯕꯀꯣ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯁꯨ ꯑꯗꯨꯝ ꯇꯧꯖꯕ ꯑꯗꯣ ꯑꯅꯤꯃꯛ ꯑꯗꯨꯝ
ꯑꯩꯅ ꯆꯤꯁꯣꯅꯤꯌꯥꯒꯤ ꯕ꯭ꯂꯣꯛꯇ ꯎꯕ ꯀꯥꯟꯗ ꯍꯥꯏꯗꯤ ꯈꯨꯗꯣꯞꯁꯤꯗꯤ ꯌꯥꯝ ꯐꯖꯩꯌꯦꯅ ꯑꯩꯅ ꯆꯤꯁꯣꯅꯤꯌꯥꯒꯤ ꯑꯗꯨꯝ ꯄꯥꯝꯖꯔꯨꯕ ꯑꯣꯏꯕꯗꯣ ꯑꯗꯣ ꯈꯤꯇꯪꯕꯨꯗꯤ ꯃꯥꯟꯅꯗꯦꯕꯀꯣ ꯑꯩꯅ ꯁꯥꯕ ꯀꯥꯟꯗ ꯗꯥꯏꯔꯦꯛ ꯃꯃꯥꯡ ꯈꯛꯇ ꯎꯠꯂ ꯇꯧꯕꯅꯤꯅꯀꯣ ꯈꯤꯇꯪꯗꯤ ꯃꯥꯟꯅꯗꯕꯅꯦ ꯆꯤꯁꯣꯅꯤꯌꯥꯗꯤ ꯌꯦꯡꯒꯗꯧꯕ ꯁꯥꯕꯅꯤꯅ ꯀꯦꯃꯦꯔꯥ Sila i-video ubra. ꯆꯤꯁꯣꯅꯤꯌꯥꯒꯤꯗꯣ ꯑꯩꯅ ꯁ꯭ꯀ꯭ꯔꯤꯟꯁꯣꯠꯀꯗ ꯑꯩꯅ ꯆꯤꯁꯣꯅꯤꯌꯥꯅꯤ ꯑꯦꯞ ꯃꯅꯨꯡꯗ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦꯕꯀꯣ ꯑꯦꯞ ꯃꯅꯨꯡꯗ ꯑꯗꯩꯗꯤ ꯇꯥꯅꯕ ꯁ꯭ꯀ꯭ꯔꯤꯟꯁꯣꯠꯇ ꯂꯧꯕ ꯍꯥꯏꯅ ꯇꯥꯅꯕ ꯁ꯭ꯀ꯭ꯔꯤꯟꯁꯣꯠ ꯂꯧꯕꯗ ꯍꯥꯏꯗꯤ ꯑꯩꯅ ꯐꯖꯕꯤ ꯍꯥꯏꯗꯤ ꯈꯪꯗꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯑꯦꯇ꯭ꯔꯦꯛꯁꯟ ꯑꯃ ꯐꯥꯎꯕꯗꯣ ꯈꯨꯗꯣꯞꯇꯣ ꯑꯗꯨꯒꯤ ꯑꯩꯅ ꯁꯥꯕꯅꯦ ꯑꯗꯨ ꯈꯤꯇꯪꯕꯨꯗꯤ ꯃꯥꯟꯅꯗꯦ ꯑꯩꯅ ꯃꯣꯏꯅ ꯁꯥꯕꯗ ꯑꯩꯅ ꯗꯥꯏꯔꯦꯛ ꯁꯥꯕꯤꯕꯁꯨ ꯈꯤꯇꯪꯗꯤ ꯈꯦꯠꯅꯕꯗꯣ ꯑꯗꯨ Color. ꯅꯨꯡ ꯃꯆꯨꯗꯨꯕꯨꯗꯤ ꯑꯩꯅ ꯎꯆꯦ ꯈꯔ ꯊꯤꯕꯒꯤ ꯔꯦꯠꯇ ꯇꯧꯈꯤꯗꯕꯅꯦꯕ ꯑꯗꯨꯒ ꯑꯇꯩ ꯗꯤꯖꯥꯏꯟꯗꯤ ꯌꯥꯝ ꯄꯥꯝꯕꯗꯣ ꯑꯗꯨ ꯑꯣꯏꯕꯒꯤ ꯃꯥꯟꯅꯈꯤꯕꯅꯦ ꯑꯩ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯂꯤꯖ ꯉꯝꯃꯤꯁꯦ ꯌꯥꯎꯔꯦ Ngan sai de ni hai nitro. ꯁ꯭ꯋꯥꯏ ꯂꯩꯅꯦ ꯁꯤ ꯃꯅꯤꯡꯗꯒꯤꯅꯦ ꯀꯩꯅꯣꯝꯅꯦꯕ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕ ꯇꯧꯕꯁꯦ ꯆꯍꯤ ꯑꯅꯤ ꯈꯔꯦꯕ ꯁꯣꯅꯤꯌꯥꯒꯤ ꯌꯨꯇ꯭ꯌꯨꯕ ꯌꯦꯡꯉꯒ ꯑꯣꯏꯕ ꯑꯗꯨ Yang hai ni nak nak Hasitan dia hang ni video buka pesan. Aduh tahu. ꯑꯗꯨꯗꯤ ꯀꯩꯅꯣ ꯁꯟꯖꯦ ꯑꯗꯨꯒꯤ ꯃꯄꯥꯛꯄꯤꯗ ꯉꯔꯥꯡ ꯁꯤꯖꯤꯟꯅꯕꯅꯦ ꯑꯗꯣ ꯍꯣꯡꯗꯣꯛꯁꯤꯔꯃ ꯑꯗꯨꯅꯦ ꯑꯩꯁꯦ Base ni ꯉꯔꯥꯡ ꯁꯤꯖꯤꯟꯅꯕꯅꯦ ꯍꯥꯡꯉ ꯇꯧꯖꯕꯅꯦ ꯑꯗ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯂꯥꯛꯄꯅꯤꯅ Mami channel saya subscribe to video. Aduh, kami sejam ni. Aduh, belum main kalau IC subscribe to lagi. Nama yang subscribe to video. ꯅꯍꯥꯟ ꯌꯥꯝꯕꯁꯨ ꯂꯩ ꯍꯥꯏꯗꯤ ꯁꯣꯅꯤꯌꯥꯁꯨ ꯍꯥꯏꯗꯤ ꯁꯨꯇꯤꯡ ꯌꯥꯝ ꯆꯤꯜꯂꯦ ꯑꯩ ꯉꯥꯛꯇꯪ ꯇꯥꯟꯖꯥ ꯑꯃ ꯂꯧꯔꯒꯀꯣ Hujung kau lah. ꯍꯧꯖꯤꯛ ꯀꯧꯔꯦꯕ ꯁꯤꯟꯗ ꯀꯧꯔꯦ ꯃꯌꯥꯝ ꯐꯖꯩꯌꯦ ꯃꯌꯥꯝ ꯆꯤꯁꯣꯅꯤꯌꯥ ꯌꯨꯝꯒꯥꯁꯨ ꯊꯦꯡꯅꯔꯦꯕꯀꯣ ꯑꯗꯣ ꯆꯤꯁꯣꯅꯤꯌꯥꯒꯤ ꯍꯥꯏꯗꯤ ꯕ꯭ꯂꯣꯛꯇꯗꯤ ꯑꯗꯨꯝ ꯎꯏꯌꯦ ꯑꯗꯣ ꯆꯤꯁꯣꯅꯤꯌꯥ ꯌꯨꯝꯒꯥꯁꯨ ꯆꯤꯁꯣꯅꯤꯌꯥꯗꯒꯤ ꯍꯦꯟꯅ ꯐꯖꯩꯌꯦ ꯑꯗꯣ ꯆꯤꯁꯣꯅꯤꯌꯥꯗꯩꯗꯤ ꯈꯤꯇꯪ ꯍꯦꯜꯂꯦ ꯍꯥꯏꯗꯤ ꯃꯥꯒꯤ ꯁ꯭ꯀꯤꯟꯗꯣ ꯅꯧꯔꯤꯕꯅꯤꯅꯀꯣ ꯑꯗꯣ ꯆꯤꯁꯣꯅꯤꯌꯥ ꯁꯨꯃꯥꯏꯅ ꯁꯨꯇꯤꯡ ꯇꯧꯕꯁꯦ ꯑꯗꯣ ꯆꯤꯁꯣꯅꯤꯌꯥ ꯃꯃꯥꯅ ꯑꯗꯨꯝ ꯉꯥꯏꯕꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯔꯛ ꯃꯔꯛꯇ ꯁꯤꯟꯅꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯝ ꯉꯥꯏ ꯑꯅꯛꯄꯗꯤ ꯑꯅꯛꯄꯗ ꯅꯝꯃꯒꯗꯤ ꯃꯥ ꯑꯗꯨꯝ ꯆꯠꯍꯜꯂꯦ ꯑꯗꯨ ꯑꯔꯥꯞꯄꯗꯤ ꯑꯗꯨꯝ ꯌꯥꯎꯔꯦ ꯑꯩꯁꯨ ꯑꯗꯣ ꯉꯥꯏꯕꯁꯦ ꯋꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯕꯨꯗꯤ ꯋꯥꯏ ꯌꯨꯝꯗ ꯊꯕꯛ ꯁꯨꯕꯅ ꯐꯩꯌꯦ ꯉꯥꯏꯕꯁꯤ ꯑꯃꯨꯛ ꯋꯥꯕ ꯂꯩꯇꯦ ꯑꯗꯣ ꯀꯩꯅꯣꯁꯨ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯌꯦꯡꯕꯀꯥꯟꯗ ꯂꯥꯏꯁꯤꯁꯨꯀꯣ ꯃꯃꯥ ꯈꯣꯏꯅ ꯌꯥꯝ ꯂꯨꯅ ꯇꯧꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯂꯥꯏꯖꯒꯤ ꯃꯅꯥꯎꯄꯥ ꯑꯗꯨꯅ ꯀꯩꯅꯣ ꯍꯣꯏ ꯃꯧꯒꯤ ꯃꯧ ꯌꯥꯏꯃꯒꯤ ꯃꯆꯥ ꯂꯥꯏꯒꯤꯗꯨꯅ ꯃꯧ ꯑꯍꯟꯒꯤ ꯃꯆꯥ ꯑꯗꯨꯁꯨ ꯂꯣꯏꯅ ꯁꯦꯟꯅꯔꯝꯗꯧꯗꯤ ꯃꯥꯜꯂꯦ ꯏꯁꯨ ꯂꯧꯔ ꯂꯩꯔꯤꯅꯤ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯗꯧꯕꯁꯦ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯗꯣꯔꯦꯕꯀꯣ ꯗꯥꯗꯩ ꯍꯟꯗꯛꯀꯁꯨ ꯋꯥꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯥꯟꯅꯈꯤ ꯑꯗꯨꯒ ꯃꯣꯏꯒꯤ ꯁꯨꯇꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯇꯦꯛ ꯃꯇꯦꯛꯁꯨ ꯅꯝꯈꯤꯕꯅꯦꯕ ꯑꯗꯨꯅ ꯃꯊꯪꯒꯤ ꯄꯥꯔꯠ 2ꯗ ꯑꯣꯏꯅ ꯃꯌꯥꯝ ꯍꯥꯞꯆꯔꯒꯦ ꯉꯁꯤꯗꯤ ꯂꯣꯏꯁꯟꯖꯔꯒꯦ ꯕꯥꯏ